Senapati Zilada Kumgi Nong Yorakle. Haukiba Nomit Karanida, Akanba Nong Chuki. Hojikshu Nong Leptena Adom Churi. Tenglabashu Tengna Kumgi Nong Lakpa Ashina. Ishingi Ababa Laigadra Paramba, Lomishin Kara Makai Shafare. Nong Hek Lakpadagi, Low Lingbagi Tabak, Loishinduna Wakal Kara Potare. Jilashigi Kul Ayambada, Low Lingba, Loibagi, Kumai Pantognari. Amorumda, Loboksingda, Low Penbagi, Tabak Honaraktuna, Low Mishing Amukana Tabak Chinba Honarakle. Adobo, Nong Leptana Churakwashina Miamgi, Mahushagi Punsida Kaiba, Pidavadinate. Jilashigi Kulsing, Samnariba Inter Village Road Kia Amashung Inter District Road Tadbi Ukrul Lambi Mafam Kia da Ching Ningkaiduna Amadi Lambi Namthakiduna Chatot Chasing Tawbada Kudong Chadaba Mayognare Manipur Lifeline ni Haina Riba Imphal Dimapur National Highway Dashu Economic Blockade Leptana Chathabana Amadi Ban Nachingba Taubuna Miamgi Chatot Chasing da Awaba Mayogna Batanatana Tangai Fadana Nuktigi Changba Putlamsing Essential Commodities Fangbada Ware LPG Petrol Diesel Yauna Petroleum Putoksing Ningtina Fangnadre Tashingna Hairabada State Ashida Oiriba Irangi Fivam Ashigi Mami Senapati Jilada Chauna Tare Miyamgi Punshi Tandu Laitadre Mahushana Ingtapa Kanglup Marshal Nongshi Channa Laiminna Bagi Damak Thoidokna Kangnaba Jila Ashi Ngasidi Haifam Kangdana Fivam Amada Laire Oiragliva Fivam Asina Jila Ashigi Economy Dashu Achauba Chaitheng Pire Makhal Makha Kaya gi Manamasing Yauna Horticulture gi Puthok Kaya Marangkaina Puthokpa Senapati Jilani Adobo Ngasidi Puthoksing Asi Yonfam Laitabaga Chap Manare Maming Chatlaba Maugi Alu Dasagusa Squash Amasung Umangi Manamasing Hojig Yamna Marangkaina Puthokpa Matamni Adobo Yonfam di Irai Laitre Pat Pumduna Mangnare Masina Maram Oiduna Manamasing Thaba Lomising Kokta Khut Hapnare Senapati Jilagi Oriva Fimam Asi Awa Nungai Yanare Haibaduni Low Lingba Lokhibidigi Kum Amagi Chanaba Pau Cheng Puthokpa Ngamlagani Hebagi Nungaire Adobo Hojig Puthok Liba Puthoksing Yonfam Laitaba Lambida Ningtamna Chathok Chasing Ngamdabagi Tangai Fadana Changba Putlamsing Fangdabagi Awaba Punna Chatminari Adobo Khara Nungaiba Pau Haiba Taragadi Chatliba July Tha Asigi Haugad Lakpa Sharukta Manipur gi Governor Amashung Chief Minister na Jila Ashida Laklamba Aduni Khonchat Animak Itihasik Oi Haina Launai Governor Ajay Kumar Bala First Lady ga Loina na July Tarukta Unofficial Oiba Khongchatta Senapati Jila gi Hanging Village Hairagashu Khangnaba Heritage Village Yangkhulenda Lakhi Tungda Ulangkhulenda Chatki Governor na Khungang Animaki Khunja Singa Wari Shanaki Maduda Khunja Singi Aningba Apamba Sing Amashung Chakhathorangi Wafam Sing Yauba Memorandum Sing Governor da Pisingki Governor Nasu Makhuigi Apamba Sing Ado Fanghannaba Thotnagani Haina Thajaba Piki Mathangi Nomita Governor na Makhil Village da Makhil Heritage Park Sacred Banyan Tree Yengki Tungda Mount Isa Viewpoint Dasu Chatki Maraksida Chief Minister Yumnam Khemchansu Senapati Jilada Lakhi Magna Jila Sigi Mau Amashung Atai Mafam Kiada Chatuna Chakhathorangi Paikhat Liba Thabak Sing Yengsinki Chief Minister na Jila Sigi Miyam Amadi Civil Society Organization Singi Mihut Singa Unaduna Chakhathorangi Wafam Kiashu Khannaki Chief Minister na Mau Potato Farm Su Yengki Amadi Farm Adugi Amashung Mau Area gi Miyam na Thengna Riba Khudong Chadabasing Kok Hannaba Yengsingani Haibagi Thajaba Piki Tungda CM na Deputy CM Los Dikho MLA Sing Amashung Jila Sigi Deputy Commissioner ga Loina na Senapati Mini Secretariat Complex ta UNC gi Mihut Singa Unaki Madugi Tungda Amok Punanamai Village gi ACI Auditorium da Mau Council Mau Students Union Amashung Potato Farm gi Lam Mapusing na CM bo Harotayam na Okhi Thoramduda Wanganbada Sri Khemchan na Khungang Kuntaretta Thagnaba Ising Pigadaba Likruri Multipurpose Dam Shaba Yara Hena Lauthoki Mau Council Amashung Pomainaga Union PNU na Memorandum Ani Pisingki Mau Students Union na Pisinkiba Memorandum Amagi Pakhumda Multipurpose Skill Training Trade and Youth Activity Center Sabagi Wafam Cabinet Meeting Amada Puthok Tuna Khannagani